Kuki kulai paiba singna sago sem nga leiba amadi ireng bam chingkhai ngan ba hatkibagi masak yauba video social media da viral oiraglabasu ngasi fauba phagatpa ngamdaba si yamna laibak thibani haina RPI Tawaligi National Secretary Maheshwar Thongnauzamna fongdokrai Kuki kulai paiba singna faraba matung mihatina hatpi kraba sengmaizin khunodagi sago sem nga leiba amasung ireng bam chingkhai ngan ba amadi Wapok pigi lanfamda laikitraba ningthauza momochagi mayumda satuna imung manungki awabada saru yabagi khongcharamada wafamasi mahakna fongdokibani laikitraba makoi ahumgi imung manunggi miyoi singa wari sanaruraba matung Maheshwar Thongnauzamna paumi singda hai Kuki kulai paiba singna ngalaiba amadi chingkhai nganba mihatina hatkibagi video amadi photo kya social media da viral oirakduna miyam Unakraba ngaktani hairiba viral video aduda mihat aduda chenaba singi masak ningtina uba fanglabasu ngasi fawba makoi faba ngamdana lairiba asi karigino paliba lengak asina mihat pasing atuba matamda fabiu amade asigumba thawong asi matungda sathaba yade haibadu khangnaba mihat pasing adu capital punishment pigadabani amaromda irang asida stat force singi mapangal hena kankanaba haiduna lamdam asida central force masing thingamdana thazilakrabasu relief camp ta lairiba sing masa masagi mayumda hanjan hanbang ngamdriba karigino thawong sing asina tokhaiba lengak pithokhrabra haibasi miyamda chingnaba pokhalei maramaduna mari lainaba singna irang asi loishinduna miyam tangdu laitana masa masagi maramda kunda laitaba yanaba sinbiyo hainaso mahakna fongdoki अखोइना अमुमुक सेपरेट एडमिनिस्ट्रेशन मानगे तौबा को हाइतारे अखोइना चंगबा यादब चोरचामपुर हाइबे केदोबै चंगोइदोइनो कांगपोकपी हाइबे जगह सिसु अखोइगे केदोबै चंगोइदोइनो अदुगा टेक्नोपल हाइबे जगह सिसु अखोइगे केदोबै चंगोइदोइनो अदुना एनी हाउ फोर्सेस हाइदी जगह से कई हाइतारे मखोइ अबदी मखोइ से जगह अमदा थिंगबा तारगदी मखोइ से इलीगल तारे terrorist tare makoi amana jaga amada akoina freedom to live ki violate tawraga karigumba jati amana natra community amana natra mioi kharana akoi gi normal civilians pu masagi maram damda leiba yarakta bi da thingi hai taragadi adu achaw force ama tawraga tangai ba mathau tai action lokhat ma mathau tai strict action lokhat ma mathau tai aduna separate administration su phang dana akoina sum akoi irei cha akoi mafam akoi isagi mafam su oijari ba manipur sida jaga khara da akoina changba yade hai taragadi adu adugi result afaba oidre hai tare aduna yam thuna force laksalabani state force kangkhat piraga akhoi isagi yumda changbada achauba yam thuna amtang sinbiyo na su haijari mem